Manipur Organic Mission Agency Moma'S Mityang Makada status da puthokpa organic oiba yaingang akangba Tumeric flags metric ton taruk ngasi Daman amadi Mumbai gidamag Imphal dagi lamthakrai. Chingmairong dagi yaingang gi consignment adu Moma'S Assistant Project Officer ngangom Vishal na lamthaki. Thauramadu the Economic and Resource Development Organization gi President Takhelambam Sana Jawbu yauna tongan ba Farmer Producer Company gi Mihut Singh na saruk yake. Consignment adu mapanda thabagi achauba thaudang laukiba Economic and Resource Development Organization gi President Takhelambam Sana Jawbuna status sida puthokpa organic oiba yaingang asi ningthina process tawraba matungda metric ton taruk ki turmeric flag asi Daman amadi Mumbai da thaba ngambane. Moma'na achauba thaudang lauduna lamdam asagi laumishing na puthokliba podlam sing thengkhang kayadagi hauraga mapanda export tawba ngamba asina lamdam asigi laumishing gi sanmitlon fagat hanbatana tana status sigi economy fagat na bahot na bada chauba mating oiduna lakle irang asina maram oiraga lamdam asigi economy da chauba chaitheng ama pi batana tana lamdam asigi laumishing na puthokpa potlam sing mapanda thadokpada awaba ama oiduna lakpane mamang the agriculture department gi midyang makha da lamdam asigi organic chakhau mapanda thadok pangamkhrai makha tanasu lamdam asida puthokpa sing mapanda export taunaba Taurang lairi haina fongdolke. Yangang asi Manipur gi mafam khring makte gi koi farmer sing da koina moida promote toroga moina khopirak pa adugunba yangang akteni mathang da su akoina sing betitan taruk ama su tharna ba koi sem saduna leijare simaina koi lepaletana koi Manipur da puthokli ba koi gi lomi sing da puthokchari ba koi puthok sing se koi mathang tharna ba gi koi gi sem saduna leijari bani aduga mayam na khangbi ga dobodi koi gi yangang ase mayam di silongi yangang phaboda ningi adu koi Manipur da phangi ba yangang ase sisu ukumin gi chang yamna wangba adi 6.5 tagina 7 bakta yawba adugun ba yangang ni ngasi mapangi lamgi misingna moigi buyer singna test ro matungda akogi value je khanga matungda hojiti Manipur da yamda kanna demand je yam lae aduna farmer singna koningana ba tawdena akogi yangang amari singje balang kana thabiyu akogi market ke damakta akoi matam chupada support tawna ba ko ya diona sem sadon leire Yaingang consignment lamthaba duda sarugya khiba Moma'S Assistant Project Officer ngangom Vishal na Daman amadi Mumbai da thariba yaingang gi consignment asi maru oina Economic and Resource Development Organization gi midyang makha da Sangdai FPC Longmai None Hauram FPC Ukrul Tuisam FPC None amadi DSSS Manipur'S dagi khongatpane export tawriba yaingang asi nutritional amadi medicinal value yamna wangba amadi quality yamna laiba yaingang makhalne makha tanasu lamdam asigi tongan ba farmer producer company singa khut samnaraga lamdam asida puthokpa potlam kaya mapanda export tawna bahot na se laumi shingi sanmitlon fagat na bahot na bada punna thaudang laumi na she laumi singna makoi na puthokliba pothok sing kadai de yongani haibagi akiba leibigano kaithel gi awaba leiroi haina fongdokhe Moma'S makha leiba APC mari dagi Sangdai Tausam Hauram musung DSSS haiba singji punjalaga farmer singji dagi ko khongalaga market ke awaba singji dagi khara dorju phagatnaba haidana sinbiduna ngasi je khoigi Mumbai amasung Daman da thabi namta khoigi flag up tawnaba sinjabani Manipur leiba hauriba leiba yang asi adungtik yamna quality phabani aduna bo mapanda su yamna demand leibani masi mapanda smai thaba khotpagi support yardion lawiribse smai lawirse myamna mafam sinthungba yawiragadi farmer singi market ke awaba singa ningana ba kedang su leiroi